Churachandpurdagi ambulance taret yauna gari mapanda lakpa nongmay paiba kuki marfurom kangbay tamna sangsilangna bohonarakre ngahan numid yung bamamangda Imphal West District ngamkhay tay nariba kang Pukpi District ki manungsan ba khonsa kulamasung El Mulay Junction gi maraktalayba chinglambi amada sakhang dabasing na embus tawraktuna kuki militan amaga taruk suba IRB gi personnel amaga hat kiba thawdok ki matungda ngarang ayuk Churachandpur romdagi tongan-tongan ba ambulance taret amasung atopa gari ani yauna punna gari mapanda lakiba nongmay paiba kuki marfurom na kangbay area da namfuda changsilang na bohon na rakibadagi achobo wathok ama thoklam gadawre thawdok asigi matangda pawsi asina phangba pawgi matungin na ambulance taret yauna punna gari mapanda Churachandpur romdagi kuki khulai paiba miyoy sing pikthan na tonglaga tidim lambi paringi torbung banglatam na thawjilakibani haire kuki khulai paiba sing aduge apun ba masing marfudra rom oiramgani haire adubu makhoi loinamang masa-masaga chanaba nongmaising pairakpagi masingde kuki marfurom da makoike atopa tara amadi masada nongmaising loina rakhide haire gari mapanda lakiba kuki sing aduna tidim lambi paringe torbung bangla manakta leiba mapandagi lakpa security force ngi mobile check post MCP amatamna thawjilaki haire adubu makhoina mobile check post asi yoksilakpada mafam aduda mathau pangthoklamkhiba taruk suba kumaun regiment amasung tara suba Border Security Force BSF ki officer sing na lusingba personnel sing na makoibu thingduna thamki haire Army amasung BSF personnel sing na makoibu thingduna thamlaga kadai da karigi da maksad kadoribano haina wahong pahong chathakhe maduda ayambana board 12 ki nongmai sing na namna pairakhiba kuki khulai paiba miyoy sing aduna makhoi masana masabu makhoige khulsing ngaksarakhiba village volunteer sing ni haina saktak sakhi haire aduga makhoina lakliba do kangbay gi mafam kharada khul ngaklangliba volunteer singi mahut sinnaba nei hanadagi khul ngaklangliba volunteer sing adu amuk thoraklaga makhoigi mahuta lakliba makhoina khul ngakpagi thabak makata na tahogadabani haina phongdorokhi haire wafam sing asi phongdorokbaga loinana makhoina masana masabu Churachandpur district ki village volunteer sing ni haiduna saktak saraba phawbada 16 kumaun regiment amasung 10 BSF ki officer amasung personnel sing na makhoibu kangbay area romda sangsinbagi ayaba pikhide thawdok asi ngarang ayuk pung 12 minute yangkhairom tarakpada thokibane Army amasung BSF personnel sing na makhoibu kangbay area da lansinduna changsinba yaroi haiduna ayaba pidabadage mafam aduda khulai paiba sing adu minute 10 rom leiramlaga Churachandpur romda amuhan na chatkhi haire panba yabadi ngahan gi thawdok aduda taruk suba IRB gi personnel wariba Henminland wifi apokpa Luntillal wifi Mission Bank laimakhong amasung khunko khuldage thangmin lun hangsing apokpa lunkhongam hangsing thawdok thokphamda leikhidabane makhoi anigi aroiba mathau mangam ngahan magpangthokrabane adumoy namak thawdok adu thokraba matungda kuki militant sing na kautruk yauna mitay khulsing tamna bom amasung nongmay kapsilakpagi thawdok sing thokibane